Jiribam district ngarang kuki kulai paiba singna kaplakpa nongoi maruna panbadagi CRPF ki jawan ama leikidraba matung security force singna Mongbung khulda thibongba thabuk chathabada kulai kaya fagat pangamkrai ngarang ayupung mapan makai taba duaida kuki kulai paiba singna Jiribam gi Mongbung khul manakta security force singi mathakta akhanba mawongda landaduna CRPF ki jawan ama hatkiba amadi state force anina asopan nangkhraba matung ngarang numit yungba pung taraga Taranitoiga minute Tararom Tarakpa Duaida Jiribam District Police ki OCS Ibotombi SIA Krishna Sharma in charge Special Mobile Patrol Unit ki team na luchingduna 39 Battalion Assam Rifles amasung 87 Battalion CRPF personnel zinga punna Mongbung khulda joint search operation chathaki thibo humbadu kuki militant singi oigani chingnaba nongmai maru amadi khulai kaya fagat pangamkhrai fagalaba khulai sing adudi magazine aniga loinana M1 carbine manba rifle ama Kapayariba nongmai maru chahumga kuntra taro 7.62 mm AK gi MT case humfumathoi 8 mm gi MT case ani 5.56 mm insas rifle gi MT case mapan 5.56 mm insas rifle gi kapayariba ani 7.62 mm SLR maruama 12 bore gi MT case marifumathoi 12 bore gi maru ahum pampi gi MT case ama BP plate yaudaba jacket ama backpack ama firecracker anini khulai sing adu makha taba action gidama Jiribam District Police ta sinakrai